Assalamu alaikum wa rahmatullahi wa barakatuh. Mamangi video singda dua tara kana raba amadi aikoina toina sizinaba yaba aikoida yamna kana gadaba dua sing maduga artha amadi matik magun singa loina hapchakre. Karigumba adumna video sing adubu yengbidribu oiragadi channel asida changbiraga hara video sing adubu singbiu. Masig video asida atopa anuba aikoida yamna kana gadaba adugumlaba dua khara pijari haribasing asibu munna taminase amadi aikoina masibu aikoigi punsida sizinaba ngamnaba hotnaminasi. Mamangi video singda punna dua tara pijakre hariba adugi makha chatharapu oina taramathui suba duada fattaba nazaradagi hifazat tawbinabagi dua ama. Dua adudi أعوذ بكلمات الله التامة من كل شيطان وهامة ومن كل عين لامة. أعوذ بكلمات الله التامة من كل شيطان وهامة ومن كل عين لامة. مسيجي أرتدي أين الله مفهوم فاربا ويسن أدوغي متين لويننا متين نزريبني شيطان بنما أمدي mahu chenba sa pumnamak amati fattaba miyeng yawba mit pumnamak adudagi kanbina bagidama basigi matik magungi matangda asuna lai madudi Hazrat Abdullah ibn Abbas radhiyallahu ta'ala anhuma nahai Rasulullah sallallahu alaihi wasallam na Hazrat Hasan amasung Hazrat Hussein radhiyallahu ta'ala anhuma makoi anigidamakta Allah ta'ala dagi hariba wahising asigi loinana hifazat tawbinaba amati mating singni zarami amasung asumna haibirami madudi nakhoigi napa ibungu haibadi Hazrat Ibrahim alayhi salam su mahakki machanupa ani Hazrat Ismail amasung Hazrat Ishaq alayhi salam gidamakta Allah ta'ala dagi masig wahising asigi mating galonana hifazat tawbinaba amadi mating singni zarami. Mathangi tarani thui subadwada aikhoigi nafski fattabasing adudagi kanbinabagi duani. Dua adudi Allahumma alhimni rushdi wa a'idhni min sharri nafsi. Allahumma alhimni rushdi wa a'idhni min sharri nafsi. Masigi artadi ho Allah aigi thamoi asida afabasing adubu hapchinbiyu amasung aibu aigi nafsigi fattabasing adudagi aibu kanbiyu. Masigi matik magun matangda asumna lai madudi Rasulullah sallallahu alaihi wasallam na Hazrat Imran bin Hussein radhiyallahu ta'ala anhumagi mamada masigi dua asitammirami haina tarahumde subadwada imanda khongpam chetna leinabagi duani. Masigi dua asi aikhoina tattana adumak sonba ngamnaba hotnagadabani amati any matam amata hariba dua asibu aikhoina nizinaba hotnagadabani. Dua adudi Rabbana la tuzigh qulubana ba'da idh hadaytana wa hab lana min ladunka rahma innaka antal wahhab. Rabbana la tuzigh qulubana ba'da idh hadaytana wa hab lana min ladunka rahma innaka antal wahhab. Masigi artadi ho aikhoigi mapu nahakna aikhoibu hidayat pinabiraba matungda aikhoigi thamoi asida akhoiba amata bokhanbiganu amasung akhannana nahakki nanaktagi aikhoida rahmat adu pinabiyu. Achumba mag nahakki zat khaktani khwaidagi hena kokpi haiba asi. Masigi matik magungi matangda asumna lai madudi dinda natragana karigumba afaba thabak amada khongfam chetna leinaba amadi maduda rahmat fangnabagidamukta masigi dua asi tuina nijagadabani. Mathangi duada taramari subada afaba fal haibadi afaba mahi fangnabagi duani. Dua adudi Allahumma ahsin aqibatana fil umuri kulliha wa ajirna min khizyi dunya wa adhabil akhirah. Allahumma ahsin عاقبتنا
في الأمور كلها وأجرنا من خزي الدنيا وعذاب الآخرة. أكونا مسجد واسي نماز متوندا نيبغي هينبي تمغدبني. مسجد آرتدي يا الله أكوغي فولبو دنيا أمسو آخرتكي معاملة خدك مكتا أفضل سبيو أمسو أكوبو دنياغي جوبا أمدي آخرتكي عذابتغي كنبيو. مسيك متك مغنغي متانغ أسونا لاي مدودي رسول الله صلى الله عليه وسلم مسيك دعاء أسي نيجرم ميهينا متانغي ترى مغا سوبة دعاء دا بولم أهم نيزبكي دعاني. مسيك دعاء أسيسو إكويني يامنا كانا ربا أمدي أنغانسين أهانسين بمنا مغنا يامنا توينا نيزغدب دعاء أمدي. هارب دعاء أدودي اللهم إني أسألك علما نافعا ورزق واسعا وشفاء من كل داء. اللهم إني أسألك علما نافعا ورزق واسعا وشفاء من كل داء. مسيك آرتدي يا الله أين نحق وندقي كان ببيبك دبا علم هايبة النوليج جنزاك مران كحن ببا أمسون أبيك بأجوبا أنا بپنم أدودكي فان بينبا نحق وندقي نيزري مسيك دعاء أسي أكوينا تتنا سنغدبن نوليج هنگل أغنبكي دمكتا أمسون أكويكي جنزاك سندا بركت بينبيرك نبكي دمكتا أمسون أكويبو أبيك بأمدي أجوبا أكويدا ليربا أنابا نغايتبا پنم أدودكي كوكتوك بينبكي دمكتا مسيك دعاء أسي توينا نيبا أسي تنغاي فدي. مسيك متك مغنغي متانغ دا أسونا لاي مدودي حضرت عبدالله بن عباس رضي الله تعالى عنهما زمزم إسين تك بمتمدا مسيك دعاء أسي سنبيرم ميهاين متوسيكمنا إكويسو أسيكم لبكانا بدعاء سين أسي ممانغ دا صحابا سننا بزرگ سن أمدي الله كي رسولنا سيزن بيرمبا أدوغي نيام أدودا إكويسو سيزن ربا أما سن حيربا سن أسيبو إكوينا إكويك بنسيدا كاريكم با أما تغلق بمتمدا مدوغي متم أدوغا چاننا إكوينا مسيكي دعا سن أسيبو الله تعالى دكي نيزبا تارغدي الله تعالى نسويدنا مسيكي بركت دكي إكويكي ضرورت أويربا أدو مپون فان بيگني هاينا الله تاسي الله نا إكوي پمنا مپو هايربا سن أسيبو سونبا ngambagi amadi jinfa tawba ngambagi pangal pinabiba uisanu amasung إكوي پمنا مپو دنيا amadi آخرتا ماي پاکhan biba haibadu uisanu آمين. Video أسي أتوبا سن دسو شير تبيو amasung angang sing desu toina hariba dua sing أسي سولغا tahan biyo makoina dua sing أسي taraba matunda adumuk thuna chilfa pukhinabaki damukta ngasigidi video matang asita loisinjarage mathang video da amu anoba dua singa loinana thengnarasi. Assalamu alaikum wa rahmatullahi wa barakatuh.